ꯑꯩꯈꯣꯏꯅ ꯍꯛꯆꯥꯡ ꯐꯅ ꯂꯩꯅꯕꯒꯤꯗꯃꯛ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯊꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏ꯫ ꯑꯗꯨꯕꯨ ꯃꯤ ꯑꯌꯥꯝꯕ ꯏꯁꯤꯡ ꯊꯛꯄꯒꯤ ꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯅꯦꯝꯃꯤ ꯍꯟꯊꯩ, ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯛꯆꯥꯡꯗ ꯂꯥꯏꯅꯥ ꯀꯌꯥ ꯑꯃ ꯄꯣꯛꯂꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯍꯜꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯁꯤ 60% ꯑꯃꯗꯤ ꯏꯁꯤꯡꯒꯤ ꯁꯔꯨꯛ ꯑꯣꯏ, ꯏꯁꯤꯡꯅ ꯁꯦꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯅꯦꯠ ꯑꯥꯔꯊꯀꯤ ꯂꯩꯃꯥꯏ ꯑꯁꯤ 71% ꯑꯃꯗꯤ ꯏꯁꯤꯡꯒꯤ ꯁꯔꯨꯛ ꯑꯣꯏ꯫ ꯃꯤꯑꯣꯏꯕꯒꯤ ꯕ꯭ꯂꯗ ꯏ ꯑꯁꯤ 90% ꯑꯃꯗꯤ ꯏꯁꯤꯡꯅꯤ꯫ ꯏꯁꯤꯡ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯀꯤꯗꯅꯤ ꯑꯃꯗꯤ ꯑꯇꯣꯞꯄ ꯍꯛꯆꯥꯡ ꯄꯥꯔꯠꯁꯤꯡꯒꯤ ꯐꯪꯁꯟ ꯃꯊꯧ ꯄꯥꯡꯊꯣꯛꯄꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯃꯅꯤ꯫ ꯍꯛꯆꯥꯡꯒꯤ ꯁꯦꯜ ꯑꯃꯗꯤ ꯑꯣꯔꯒꯥꯟ ꯈꯨꯗꯤꯡꯃꯛ ꯏꯁꯤꯡ ꯗꯔꯀꯥꯔ ꯑꯣꯏ꯫ ꯏꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯌꯥꯎꯔꯤꯕ ꯁꯔꯨꯒꯤ ꯁꯝꯅꯐꯝ, ꯖꯣꯏꯟꯠ ꯅꯠꯇ꯭ꯔꯒ ꯇꯥꯡꯁꯤꯡꯕꯨ ꯂꯨꯕ꯭ꯔꯤꯀꯦꯠ ꯇꯧꯏ, ꯍꯥꯏꯕꯗꯤ ꯖꯣꯏꯟꯠ ꯇꯛꯅꯕꯒꯤ ꯑꯄꯟꯕ ꯁꯥꯐꯨ ꯑꯗꯨ ꯍꯟꯊꯍꯜꯂꯤ ꯍꯥꯏꯕꯅꯤ꯫ ꯖꯣꯏꯟꯠ ꯑꯣꯔ ꯇꯥꯡꯗ ꯌꯥꯎꯔꯤꯕ ꯀꯥꯔꯇꯤꯂꯦꯖ, ꯁ꯭ꯄꯥꯏꯟ ꯑꯣꯔ ꯌꯥꯡꯂꯦꯟ ꯁꯔꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯗꯤꯁꯛ ꯍꯥꯏꯔꯤꯕ ꯑꯅꯤꯁꯤꯒꯤ ꯃꯁꯥ ꯑꯁꯤ 80% ꯋꯥꯇꯔꯅ ꯁꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯌꯥꯝꯅ ꯀꯨꯏꯅ ꯊꯛꯇꯗꯨꯅ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟ ꯊꯣꯛꯂꯕꯗꯤ ꯖꯣꯏꯟꯠ ꯁꯣꯛ ꯑꯦꯕꯖꯣꯔꯕꯤꯡ ꯑꯦꯕꯤꯂꯤꯇꯤ ꯍꯟꯊꯍꯟꯗꯨꯅ ꯖꯣꯏꯟꯠ ꯄꯦꯟ ꯍꯥꯏꯕꯗꯤ ꯁꯔꯨꯒꯤ ꯇꯥꯡꯁꯤꯡ ꯅꯥꯔꯛꯄ ꯌꯥꯏ꯫ ꯏꯁꯤꯡ ꯑꯁꯤ ꯍꯛꯆꯥꯡꯒꯤ ꯇꯤꯟ, ꯁꯦꯂꯦꯕꯥ ꯑꯃꯗꯤ ꯃꯨꯀꯁ ꯁꯦꯝꯕꯗ ꯆꯪꯏ꯫ ꯑꯩꯈꯣꯏꯒꯤ ꯁꯦꯂꯦꯕꯥ ꯑꯁꯤ 99% ꯑꯃꯗꯤ ꯏꯁꯤꯡꯒꯤ ꯁꯔꯨꯛ ꯑꯣꯏ, ꯑꯗꯨꯒ ꯃꯨꯀꯁꯒꯤ 98% ꯑꯃꯗꯤ ꯏꯁꯤꯡꯒꯤ ꯁꯔꯨꯛ ꯑꯣꯏ꯫ ꯁꯦꯂꯦꯕꯥꯅ ꯑꯩꯈꯣꯏꯅ ꯆꯥꯈꯤꯕ ꯊꯛꯈꯤꯕꯁꯤꯡ ꯑꯗꯨ ꯗꯥꯏꯖꯦꯁꯠ ꯇꯧꯕꯗ, ꯇꯨꯝꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯏ, ꯑꯃꯗꯤ ꯏꯁꯤꯡ ꯊꯛꯄꯅ ꯑꯩꯈꯣꯏꯒꯤ ꯃꯥꯎꯊꯁꯨ ꯀ꯭ꯂꯤꯟ ꯑꯣꯏꯅ ꯃꯁꯥ ꯅꯥꯟꯅ ꯊꯝꯃꯤ, ꯑꯃꯗꯤ ꯌꯥ ꯇꯤꯟꯅ ꯆꯥꯕ ꯄꯨꯝꯕꯗꯒꯤꯁꯨ ꯍꯟꯊꯍꯜꯂꯤ꯫ ꯏꯁꯤꯡꯒꯤ ꯃꯇꯦꯡꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯀꯌꯥꯠ ꯈꯨꯗꯤꯡꯃꯛꯇ ꯑꯣꯛꯁꯤꯖꯦꯟ ꯌꯧꯍꯜꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯗ ꯑꯁꯤ 90% ꯏꯁꯤꯡꯅꯤ, ꯑꯗꯨꯒ ꯕ꯭ꯂꯗꯅ ꯍꯛꯆꯥꯡꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ, ꯁꯦꯜ ꯈꯨꯗꯤꯡꯃꯛꯇ ꯑꯣꯛꯁꯤꯖꯦꯟ ꯌꯧꯍꯜꯂꯤꯕꯅꯤ꯫ ꯏꯁꯤꯡ ꯊꯛꯄꯅ ꯑꯩꯈꯣꯏꯒꯤ ꯎꯟꯁꯥꯒꯤ ꯐꯤꯚꯝ, ꯍꯦꯜꯊ ꯑꯃꯗꯤ ꯐꯖꯕ ꯍꯦꯟꯒꯠꯍꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯁꯤꯡ ꯊꯛꯇꯕꯗꯒꯤ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟ ꯇꯣꯏꯅ ꯊꯣꯛꯂꯕꯗꯤ ꯁ꯭ꯀꯤꯟ ꯗꯤꯁꯑꯣꯔꯗꯔ, ꯎꯟꯁꯥꯒꯤ ꯂꯥꯏꯅꯥ, ꯑꯃꯗꯤ ꯅꯍꯥ ꯑꯣꯏꯅ ꯎꯟꯁꯥ ꯈꯨꯏꯕꯅꯆꯤꯡꯕ ꯑꯁꯤ ꯇꯧꯕ ꯌꯥꯏ꯫ ꯍꯛꯆꯥꯡꯗ ꯏꯁꯤꯡ ꯋꯥꯠꯄ ꯑꯣꯔ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯒꯤ ꯃꯁꯛ ꯃꯑꯣꯡ ꯑꯃꯗꯤ ꯃꯊꯧꯗ ꯁꯣꯛꯍꯜꯂꯛꯄ ꯍꯣꯡꯍꯜꯂꯛꯄ ꯌꯥꯏ, ꯃꯔꯝꯗꯤ ꯁꯦꯔꯤꯕ꯭ꯔꯣꯁꯄꯥꯏꯅꯜ ꯐ꯭ꯂꯨꯏꯗ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟ ꯑꯃꯗꯤ ꯁ꯭ꯄꯥꯏꯅꯦꯜ ꯀꯣꯔꯗꯄꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯔꯤꯕ, ꯑꯁꯣꯛ-ꯑꯄꯟ ꯊꯣꯛꯇꯅꯕ ꯉꯥꯛ-ꯁꯦꯜꯂꯤꯕ ꯃꯍꯤ ꯑꯁꯤꯒꯤ 99% ꯑꯃꯗꯤ ꯏꯁꯤꯡꯒꯤ ꯁꯔꯨꯛ ꯑꯣꯏꯔꯤꯕꯅꯤ꯫ ꯏꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯇꯦꯝꯄꯦꯔꯦꯆꯔ, ꯑꯏꯪ ꯑꯁꯥꯒꯤ ꯆꯥꯡ ꯑꯁꯤ ꯔꯤꯒꯨꯂꯦꯠ ꯇꯧꯔꯤꯕꯅꯤ, ꯍꯥꯏꯕꯗꯤ ꯆꯥꯡ ꯅꯥꯏꯍꯜꯂꯤꯕꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯒꯤ ꯃꯤꯗꯜ ꯂꯦꯌꯔꯗ ꯁ꯭ꯇꯣꯔ ꯇꯧꯗꯨꯅ ꯇꯨꯡꯗꯨꯅ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯁꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯍꯛꯆꯥꯡ ꯁꯥꯒꯠꯂꯛꯄ ꯃꯇꯝꯗ ꯁ꯭ꯇꯣꯔ ꯇꯧꯔꯤꯕ ꯏꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯎꯟꯁꯥꯒꯤ ꯃꯄꯥꯟꯗ ꯁ꯭ꯋꯦꯠ, ꯍꯨꯃꯥꯡ ꯑꯣꯏꯅ ꯊꯣꯔꯛꯏ꯫ ꯍꯨꯃꯥꯡ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯇꯦꯝꯄꯦꯔꯦꯆꯔ ꯑꯁꯤ ꯍꯟꯊꯔꯛꯏ ꯑꯃꯗꯤ ꯍꯛꯆꯥꯡꯕꯨ ꯏꯪꯊꯍꯜꯂꯤ꯫ ꯀꯟꯁꯇꯤꯄꯦꯁꯟ ꯍꯥꯏꯔꯤꯕ ꯈꯣꯡ ꯍꯥꯝꯕ ꯌꯥꯗꯕꯒꯤ ꯂꯥꯏꯅꯥ ꯑꯁꯤ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟ, ꯏꯁꯤꯡ ꯊꯛꯄ ꯋꯥꯠꯄꯗꯒꯤ ꯅꯥꯔꯛꯄ ꯌꯥꯏ꯫ ꯃꯁꯤꯗ ꯅꯠꯇꯅ ꯑꯦꯁꯤꯗꯤꯛ ꯁ꯭ꯇꯣꯃꯛ, ꯍꯥꯔꯠꯕꯔꯟ, ꯑꯃꯗꯤ ꯁ꯭ꯇꯣꯃꯛ ꯑꯜꯁꯔꯁꯨ ꯅꯥꯔꯛꯄ ꯌꯥꯏ꯫ ꯍꯛꯆꯥꯡꯗꯒꯤ ꯐꯠꯇꯕꯁꯤꯡ ꯊꯣꯛꯍꯟꯈꯤꯕꯗ ꯏꯁꯤꯡ ꯗꯔꯀꯥꯔ ꯑꯣꯏ꯫ ꯈꯣꯡ ꯍꯥꯝꯕ ꯃꯇꯝꯗ, ꯌꯨꯔꯤꯟ ꯄꯥꯁ ꯇꯧꯕꯗ, ꯑꯃꯗꯤ ꯍꯨꯃꯥꯡ ꯊꯣꯛꯍꯟꯈꯤꯕꯗ ꯏꯁꯤꯡ ꯂꯣꯏꯅ ꯆꯪꯏ꯫ ꯏꯁꯤꯡ ꯊꯛꯄꯅ ꯋꯥꯠꯄꯅ ꯑꯩꯈꯣꯏꯒꯤ ꯏ ꯕ꯭ꯂꯗ ꯑꯁꯤ ꯅꯪꯁꯤꯜꯂꯛꯄꯗꯒꯤ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ, BP ꯋꯥꯡꯈꯠꯂꯛꯄ ꯌꯥꯏ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯗ ꯏ ꯑꯁꯤ 99% ꯑꯃꯗꯤ ꯏꯁꯤꯡꯅ ꯁꯥꯕꯅꯤ꯫ ꯍꯛꯆꯥꯡꯅ ꯏꯁꯤꯡ ꯋꯥꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯅ ꯕꯣꯗꯤꯅ ꯏꯁꯤꯡ ꯆꯠꯈꯤꯗꯅꯕ ꯃꯥꯡꯈꯤꯗꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯁꯣꯔ ꯍꯣꯟꯕꯗ ꯆꯪꯂꯤꯕ ꯀꯌꯥꯠꯁꯤꯡꯗ ꯑꯊꯤꯡꯕ ꯑꯋꯥꯕ ꯄꯤ꯫ ꯃꯁꯤꯅ ꯑꯁꯃꯥ ꯑꯃꯗꯤ ꯑꯦꯂꯔꯖꯤꯁ ꯑꯣꯏꯍꯜꯂꯛꯄ ꯅꯥꯍꯜꯂꯛꯄ ꯌꯥꯏ꯫ ꯏꯁꯤꯡ ꯆꯥꯡ ꯅꯥꯏꯅ ꯊꯛꯄꯅ ꯀꯤꯗꯅꯤꯒꯤ ꯃꯁꯥ ꯐꯍꯜꯂꯤ, ꯐꯖꯅ ꯃꯊꯧ ꯇꯧꯍꯜꯂꯤ꯫ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯐꯖꯅ ꯊꯛꯇ꯭ꯔꯕꯗꯤ ꯀꯤꯗꯅꯤꯗ ꯅꯨꯡ ꯂꯩꯔꯛꯄ ꯌꯥꯏ꯫ ꯏꯁꯤꯡꯅ ꯑꯅꯣꯏꯕ ꯃꯤꯗ ꯋꯦꯠ ꯍꯟꯊꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯏ꯫ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯏꯁꯤꯡ ꯍꯥꯟꯅ ꯈꯔ ꯊꯛꯆꯤꯜꯂꯕꯗꯤ ꯄꯨꯛ ꯈꯔ ꯊꯟꯒꯠꯀꯅꯤ, ꯃꯁꯤꯅ ꯑꯣꯚꯔ ꯏꯇꯤꯡ, ꯆꯥꯛ ꯍꯦꯟꯅ ꯆꯥꯁꯤꯟꯕꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ꯫ ꯃꯊꯛꯇ ꯍꯥꯏꯔꯤꯕ ꯄꯜꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯒꯤ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯊꯛꯄꯁꯤꯅ ꯂꯥꯏꯅꯥ ꯃꯌꯥꯝ ꯑꯃꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯅ꯫ ꯍꯪꯕ ꯌꯥꯏ ꯃꯗꯨꯗꯤ ꯅꯣꯡꯃꯗ ꯍꯛꯆꯥꯡ ꯐꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯏꯁꯤꯡ ꯂꯤꯇꯔ ꯀꯌꯥ ꯊꯛꯀꯗꯒꯦ? ꯑꯦꯀꯣꯔꯗꯤꯡ ꯇꯨ ꯒꯨꯒꯜ, ꯅꯨꯄꯥꯒꯤꯅ 3.7 ꯂꯤꯇꯔ ꯄꯔ ꯗꯦ, ꯅꯨꯄꯤꯒꯤꯅ 2.7 ꯂꯤꯇꯔ ꯄꯔ ꯗꯦ꯫ ꯑꯗꯨꯕꯨ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯌꯥꯝ ꯇꯣꯏꯅ ꯍꯨꯃꯥꯡ ꯌꯥꯝ ꯊꯣꯛꯂꯕꯗꯤ ꯅꯣꯡꯃꯗ ꯂꯤꯇꯔ 4 ꯗꯒꯤꯅ 5 ꯐꯥꯎꯕ ꯊꯛꯄ ꯌꯥꯏ꯫